Akashbani Imphal, Maibam Dwijamani na pau pazari, ahanbada maruoiba pau. Shiksha Mantri Sorokhaibam Rajan Hairi, School Pagaran Mission na Sarkar ki school singda mahiroi sing ming chalpagi sang henkale. Manipurda COVID-19 na nabadagi phagalapagi sang wangkhalakpa amasung nauna positive oibagi sang na hantarakpadagi hauzik laina asina naba miyoi lising ama samnga humpuni pan khakta ngaire. Amasung leibag asida COVID-19 naba phagalapagi sang makata na hengelakuna hauzik sada marudra mga dasmik mga ohum yaure. Leibag asina malemgi laisat uriba COVID-19 ga mayokta punna amato oina lanthingari. Lamdam sigi miyamna sakhang naraba miyoi kiyana su lanpham asida mai pakna bagidamag Akashbani Imphal gi ipawgi kuthangda mipum khudimangna araiba thong ahum face mask upa amaga phut taruk labna na leiba mai mit amadi khut sa toina hamdoktuna taru tarana thamnaba apel tawri. Manipuri gi sangnai raba saisakpa sori senjamna COVID-19 degi ngakthoknaba miyamda apel tawraduna hai. Mayambu Sorry senjamna kurumjari. Hauzik fawbugi oina COVID-19 laichet asidagi ngakthoknaba amatna ngairaba pambaidi section ba haibusina oiri. Sarkar na laichet asi thingnaraba honariba asidagi mathakta aikhoi punamangna bhab taminaduna laichet asidagi ngakthoknaba tangai fadaba niyom ahumkhak ngakna chetminasi. Aikhoi khudimangna yumdagi mapan hek thokpaga face mask soidana upsi sapo natraga hand wash sizinaduna khut sa sengna hamdoksi amasung mi amaga amagi marakta foot taruk social distancing thamsi section ba haibasina isa aikhoigi nusiraba imung manung amadi miyambu laichet asidegi kanba ngamgudawribani miyambu amukka hanna khurumjari. Hauzik mapung oiba pau. Shiksha Mantri Sorokhaibam Rajan Hairi, School Pagaran Mission na mahiroi yamna leramdaba school singda mahiroi sing ming chalpagi sang singthaningai oin henkale. Akashbani Imphal gi ipaw kangbuga akhanana unaba mada majrin hai English ingani taramapanda haudokiba mission asigi makhada Raija sigi Bidhan Sabha Kendra humpuda school amamam khangatuna mission asi sanan bahokibani. Hauzik phawda mission asi thabakto onthoglaba school singda mahiroi sing ming chalpagi sang yamna wangkhatle. Masidagi khangbang ambadi sarkar gi school singi infrastructure sing ningthina semgatuna mama mapa singna masa singbu school sing asida lairik tamhaning bagi wakhalo lehen bangam labadi sarkar gi school singda mahiroi sing tamagi sang yamna wangkhalakani. Masina phi wangna loba lanai school singda mahi tamduraga phi thiba ngamdabadagi mahi tamba tokna bagi phibam ama lagliba si kanmangamgani. Mantri na hai sarkar gi school singda leiribo oza sing ningthina train tawroba oza ngaktani adubu mahiroi mapung phana leitabadagi oza singi mating phutok pangamdana leiri. Masigi matakta regular headmaster leitabadagi sab manaba thakta leibo oza amana matam sangna headmaster gi SARS pon banambaram oiduna oza singbu ningthina control tawbada khutung sadaba kaya thugliba si ko anaba regular headmaster sing habna daba thabak lokhatpa hore. Macha masu mayam sing si private school da like tamba tharurakanda private school gi khorsa pubangam dabadagi like tamba toktana drop out chhatra gi masing si Manipur da suki matik yamna leibasi deida ehaki ihanan ba wakal de ha government school sing ase amuk khaktang phagat halakanda aikhoi guardian sing amadi chhatra sing na government school da ming chaning bagi adugumba wakhallol poknana bagi damakta aikhoi government school da attraction nama guardian sing gi amadi chhatra sing gi aikhoi phaunana bagi damakta ha masi hanana packet ke haibagi khungthanga loinana mina yengbada masi aikhoi gi school ni ko haibada haining ba adugumba poknana ba aikhoi ji kanna aikhoi education department na day and night aikhoi kanna thabak suminari. Shiksha Mantri Sorokhaibam Rajenga Akashbani Imphal gi ipaw kangbuga akhanana unaduna wari sabagi mapung phaba thoram ngasi numidang pung 9 da FM Sangai channel da sandoktuna tahangani. Manipur da hokiba numit kharani da COVID-19 na nabadagi phagalapagi sang wangkhalakpa masung nauna positive oibagi sang na hantarakpadagi hauzik lena asina naba miyoi lising ama samnga humpuni pan khakta ngaire. COVID-19 command control room nang arang numidang wairam thokiba serola madai haukiba pung kunmari da miyoi sama kunthrom doi lena asina naramadagi phagalaktuna apunba phagalakpa masing lising kunmanga satred humbudrama pan sure. Naba phagalapagi sang sada marudra humdoi dasmik ama yaure. Hariba matamasida miyoi kunthani pan nauna COVID-19 naba thengnakhi. Matamasida lena asina naba miyoi amata sikibigi pawleite. Hauzik phawbada laisat asidagi sikiba migi masingna sohum kunthra tare sukre.
COVID-19 positive oiba miyoisinga sokna samnaruba miyoisingna kudaktagi tongana leiduna COVID-19 common control room natraga mari lenaba jila singi chief medical officer singa pau phonoduna yamna thuna test tawthokna basu serola sina makhatari maraga sida raja police na COVID-19 gi sana kanglon ngak tabasing phagat bagi thabak leptana sathari tongan ba mafam singdagi ngarang su miyoi chani humpu taret phagatuna makoidagi fine oina lupa lesing kunthra taret samapun humpu khongutki tabri ba pawasi akasbani imphal dagini Lebaga sida COVID-19 naba phagalapagi sang makhatana hengalakuna hauzik sada marubdra manga dasmik manga hum yaure haukiba pung kunmarida miyoi lesing kun manga hena laina asidagi naba pharaki Haksel Mantralagi Paun Hai, Hauzik Pawada Naba Fakiba Migi Masing Lag Marubdra Taruk Hele. Positive Oiba Masing Dagi Naba Fakibagi Masingna Sada Ahum Dasmik Swino Ani Hele. Hauzik Lebaga Sida Positive Oiba Migi Masing Singtani Ngai Wain Hantaratuna Sumnagi Lag Ahum Lising Ahum Kaktamak Ngaire. Laina Asi Naba Farakbagi Sang Hantarak Libasi Sarkarna Test Obagi Masing Hengalanba, Laina Asigi Layongan Kangdong Bahonaba, Anaba Musing Tongana Tamba Masung Ningtina Laying Satabatagini Hari. Indian Council of Medical Research ICMR na hai hoki bapung kun marida sample lak mapan hena test tawki hauzik phawbada apunba test tawki ba sample masing koti tara taruk lakun sure Congress lusingba masung Madhya Pradesh ki hanage Mukhyamantri Motilal Bora Nei Delhi gi Lanai Hospital amada ngarang leikidre masage sei murudra humdoi sukre leikidra lusingba si hoki ba October tha da COVID-19 positive oikibani adumainamak laina asidigi phagalaktuna discharge tawki Haukiba numin gi mamang de ising marida nungairaktabadagi mahak hospital da pukatuna layang satharkibani mahana lekhidabada numin humni sumna awaba phongdongna ba Madhya Pradesh sarkarna lauthokre awaba phongdoglegi manungda jatiki phiral tangkai singthaduna thamgani amadi sarkari gi oiba thabak thorabamata pangthokloi mahana lekhidabada Rashtrapati Ramnath Kovind Uparashtrapati M Venkaiah Naidu Pradhan Mantri Narendra Modi amasung Congress lusingba Rahul Gandhi na thamoi songna awaba phongdokre Imphal ngasi phongba pause singi maroiba pausingi damak Ngangom Kiran leire Kiran Thagachari Dwijamani Imphal ngasi phongba pause singda maroina phongnariba pau khara panba tarbadi Mukhyamantri N Biren amasung Kendra gi Tourism Rajya Mantri Prahlad Singh Patel na ngarang spiritual circuit sanga kibamadi COVID-19 mari lenaba pausing asin haibatai Imphal Free Press ta Loktak Pat samgat na balupa koti lising machom yangkai gi project ayaba pirak lehaba Chief Minister gi waphamna ahan headline tori Morning Bell da United Kingdom da anobu coronavirus ki strain thengnabadagi Bharat na hayengdagi December 13 phawba UK dagi aeroplane pairak pa thingkre haiba pauna ahan headline tori Manipur Mail da Chief Minister Biren na spiritual circuit sanga kre haina photo konana ahan headline tori Sang Express English da singi pak sarbu mafam da tharma popi pambi sing yantatuna manghan kre haiba pauna photo konana ahan headline tori People's Chronicle da Tourism sector sakut hanana ba Chief Minister na amu hana thajaba pikre haiba pauna ahan ba headline tori Pongna phamda UK da hena satiba COVID-19 gi strain thengnabadagi India na UK gi flight khudimak athingba thamkre haina ahan headline tori Pung kunmari da mi lising ama chamri kunipan test tabuda kuntranipan positive oiki haiba pawmusu pawsi asigi anisu headline tori Sangai Express Manipuri da ekar sam kunmanga rom da tharma popi pambi sing manghan kre mahi lokraba popi pambi yanthat panadi kanaroi haina ahan headline tori Chief Minister na spiritual circuit hangdokre haba pawmasu pawsi asida headline tawduna phong Sanalebakta singtam nungsinare lauramba CM Kamjong da sanghan khidre haba Congress lusingba amasung MLA K Ranjit ki wafam ahan balamai da fongli Lokho sai jaw miyamna more da harau tayamna okre haba pawmasu photo korana pawsi asida phong Huyalan Pauda Langak na tourism sector da ehno mityang thamli haba Chief Minister gi wafam na ahan headline tori Saitabama Mihat Biju amasung Thasas Court na life imprisonment pikre haba pawsi asigi anisu headline tawduna phong Irai bakta pung kunmari gi manung mi kuntranipan khaktamak positive oire sama kumthra humdoi discharge tawkre recover gi chang chada marputra humdoi dasmik ama yaure haina ahan headline tori Cell Express ta phim khara phagalak labani na ima kaitel ahum roster system da hangdok chungan haba M Tombi gi wafam phong Naharol gi thaudang da lamdam asigi sangnariba artist sing pension pinab honari Prahlad Singh Patel lupa crore lising ama chom yangkai changna Loktak Pat samgat pada Tourism Ministry na aya pire haba Chief Minister gi wafam banner headline tawduna phong Dwijamani Thagasari Kiran Loisilapeda COVID-19 dagi ngakthongna ba face mask upa phut taruk lanmana leiba khut sama de mai me taru tanana thamba haiba asamba thong ahumasi ngakna serpina ba amuhana ningsingjari aroibada maroiba pawmuk
शिक्षा मंत्री सोरो खाइबम राजेन हाइरी स्कूल फगरन सी मिशन सरकार के स्कूल सिंह महिरोई सिंह मिंगचलपगी सांग हेनगले अमसुंग मणिपुर दा कोविड-19 नाबदगी फगलपगी सांग वाखलप अमसुंग नौना पॉजिटिव ओइबगी सांग हंथरपदगी हौजिक लेना आसिना नाबा मियोई 1959 खक्तंग आइरे पाउ लैजरे।